Mathang manaw naina revelation nainabagi series asida mayambu taramna oksari ngasi nainagadraba topic ti revelation 20 chapter 20 part 1 episode number 44 moroina sermon title na Millenium hariba asigi part 1 saruka adugi maramda ikoina nainagani revelation 20 asisu yamna maru hai masi Prabhu Jisu Kristana ani suba lakpaga mari lainana thokpa thaudoni masigi matung degidi chapter 20 gi matung 21 22 dadi anouba sarga anouba prithvi adugi maramda ekoina nainaragani ahanbada ekoi ishoda prarthana tawse sargada laiba ipa nakpa hiningai leitana thagatsari nahaki thaujan-dagi ipa ngasigi yaifaraba numit asida ekoina asengba Millenium ase karino haibjigi maramda ekoina Bible dagi khara nainagadori masida nahana papsalam naiploina view aina ngamba khudimang nahaki anungmagi matungna ohenbiu tariba sinaw khudingdasu fajana khangba ngamba haibdo ohenbiu Prabhu Jisu Kristagi mingda khuramjari amen sinaw sata sengna Millenium haiba wai ase ekoina Bible da phangde masi Latin gi wahei haide milli haibigi athana lising ama enas haibana year haibani chahi lising aduna punna masina tam asina Millenium haibajigi athadi chahi lising ama haibani 1000 year haibani ado masi ekona revelation 20 da chahi lising ama haibasi phangi aduga Millenium hainadi phangde kanagumba miyoi kharana Millenium haibase prithibida pangadaba yamna shanti leina yamna ingna chingna prithvi asida laigedaba Prabhu Jisu Kristna laktingi gi mamangda laigedaba adugumba matamni hairiba matam asida fattaba mi khudingmak ado makhoi pungning hongbagi matam ado pigini hairiba matam asida fattaba mi makhai pungning hongani habani ado hairiba tising ase Bible dagi oibra oidabra haibado ekoina yengsi masi Bible gi oiba tising di nate biblical tising nate ekoina yengminasiko masi saitana aikoibu lomba naidaba destruction haidi norokki lambi aduda singningai gidama saitana puthokpa aranba takpiba amani ado Bible na masigi maramda kari tai habase aikoina thijalaga aikoina yengminasi isnausing aina hairibase Bible dagi natrabadi Bible gi text audrabadi support audrabadi aina ngangibase karisu nakhoi lobigano adubu aina ngangibase Bible dagi oiraba Bible gi matung oiba taragadi nakhoi lobiu nakhoina lobibada nathana nakhoigi isnausing marum mapangsing ahlamansing da share tawbiu haina aina mayamda appeal tawjari ayamna hijabadi nate adubu Bible dagi achumbada nakhoida share tawningbani ahamda khoi yengsi resurrection nadi sibadagi hinkat paibase makhal kya sui kya lege habdo ko yang nasi John 5:28 ta Prabhu na hai ngakanu maramdi pungphum ado lakli hairiba asida mongphamda leiba misingna mahaki khonjal ado tagani verse ayandum English parroi yarenga di adum Manipurda adum athandarake adugam makoina tholakani afaba tawba mising aduna ahingbagi hingatpiba aduda hingatkani haidi ahingbagi hingatpiba de arangkubam phangningai gi hingatpiba aduda yawgani fattaba tawba mising aduna maran siningai gi haibati makoi narokta sanaba siningai gi damang makoina hingatkani habani aduna masida pa pikraba Bible text asigi matunginadi hingatpa makhal ani sui madudi arangkubam gi hinkanapa resurrection unto life haiba ma ani subana resurrection of damnation aikoibu siningai gidama aroiba ani suba siningai gidama aikoibu hinkatpa adugi maran adu siningai gidama hinkatpa haibase masini aduna masigi maramda aikoina ani suba hinkatpa gi maramda de khoi kona matangi dal yengminase aikoi uji yengse hinkatpiba sibadagi hinkatpa ise kyam maru oi habse 1 Corinthians 15 da nakoina 13 14 16 17 nakoina paba matamdadi khangani masida polna hai asiba misingna hinkatrabadi Krista ju hinkate 14 da Kristana hinkatragadi aikoina wapau sandoribase arembani nakhoigi thajabasu arembani haidi Christian oiba aikoina Prabhu Jisu Krishna siba hinkatpa sing maramda wapau sandoi adu Prabhu ni hinkat kitaba tarabadi aikoina
ꯏꯁꯣꯔꯒ ꯄꯥꯎ ꯁꯟꯗꯣꯛꯏꯁꯦ ꯀꯥꯟꯅꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯥꯖꯔꯤꯕꯁꯦ ꯀꯥꯟꯅꯗꯕ ꯂꯣꯏꯅꯃꯛ ꯑꯔꯦꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ 16ꯗ ꯑꯗꯨꯅ ꯑꯁꯤꯕꯁꯤꯡꯅ ꯍꯦꯟꯀꯠꯇ꯭ꯔꯒꯗꯤ ꯈ꯭ꯔꯤꯁꯇꯁꯨ ꯍꯦꯟꯀꯠꯇꯦ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯅ ꯍꯦꯟꯀꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯔꯦꯝꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯁꯤꯕꯗꯒꯤ ꯍꯦꯟꯒꯠꯄ ꯍꯥꯏꯕꯁꯤ ꯃꯔꯨꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡꯏꯟꯅꯗꯤ प्रभु जीशु ख्रिस्टना सिबदगी हिंकत्पीखेबा अखोना बाइबलदगी रेकॉर्ड लेरे मी चौंगा हेना मसीगी मरमदा साखी पीरे नखोना 1 Corinthians 15 गी verse 1 दगी नखोना पीरगदी पॉल मसा हाइक्रे मसा मुनसु पॉल मसा मुनसु उखरे अदुना अखोगी थाजबसे लेरिबनी अखोजु मसीगी आसादा अखो क्रिस्टियन ओइरिबनेबा प्रभुना सिबदगी हिंकलमद्रबा आई क्रिस्टियन ओइरिसनावसिं अदुना नखोजु क्रिस्टियन ओइरो मसीनी अदुगा अखो यंगसी अहानबा resurrection da kana kana saru yagani who will take part in the first resurrection revelation 20 gi 5-6 da yengsi ai horen 1 dagi na 6 ko pajarakani adubu ahan bigi oina 5-6 yengsi but adubu the rest of the dead live not again and verse 4 da habigi mating nadi chahi lising amma sida aikoina prabhu ga loina na mangonda thajaduna sigibasing asina pamena gani hai sida the rest of the dead hadi asibasing adugi aikoina lemhobasing habani ahanba hingatpada yaudaba lemhobasing do amohan hingloi sai lising maloi dimo this is the first resurrection masi ahanba hingatpani blessed and holy is he that part in the first resurrection ahanba hingatpada saru yariba mado laibuk phabni maramdi aikoije sikhiba misingche ahanba hingatpa asida saru yadraba makoi norokta loina salab nang ai kaigumba sidu प्रभुदा थाजरा सिख्रबा तारबसु अहानबा हिंगतबा असिदा सरू यादरदि अखोई आशा लेथरे मथंगदा अखोइना मिलेनियम असे चाही लिसिंग अमा असे गी करंबा मतमदा होगनी हैबदो अखोनि अंगनसी अखोइ रेवलेशन 21-6 फजना पामिनसी सिनाउसिंग verse 1 that I saw an angel come down from heaven having the key of bottomless pit and a great chain in his hand aduna ina sagadagi sagadut amma kumdara purami mangonda aduna koina makha naidaba kom adugi show pairami mangonda chain koina chain amma mangonda pirami hai aduna mahangna dragon verse 2 da mahangna dragon chinglai adupu mahangna pharami haidi len hanuba devil kobo satan kobo do bound him 1,000 year aduga sei lising ama mahana pullaga thamani hai kanana akanba sargadut sargadagi kumtharaiba sargadut adunani hariba sargadut se kanagini satan bu phaba ngumudaba sargadut haise aikona angel gravener sunate mase prabhu yesu christana natana kana su satan bu phaba ngumoi maramdi maha se ishorgi hangam thangda laibani verse 3 da and cast him into the bottomless pit mabu makha naidaba kom aduda maha langtharami set him up mapulon salami set a seal upon him mangona sumnalami that he should deceive the nations no more hadi mahana prithibda leriba jatsingje makhatana sei lising amma mahana phagrba matungda manung asidari saitana kanabusu namthak tobo ngamroi till the 1,000 years should be fulfilled sei lising amma do mapung phadri phawba after that sei lising amma gi matungda he must be lose a little season matam kharagi oina mahakse komthok pigini thadok pigineba verse 4 I saw thrones and they sat upon them and the singhasan orami maduda makoina phamami judgment was given unto them makoida wayan bada pirami I saw the souls of them that were beheaded for the witness of Jesus prabhu jisugi sakhi pibagi dama thawai thakiba thawai sing adu urami for the word of God isogi wahigi dama and which had not worshipped the beast haribat prabhu ki damu thawai thakiba missing asina sa adu bukuramde neither his image mark imoti bukuramde neither had received his mark upon their foreheads or in their hand makoigi marai bunatra makuta maki kudam ado phangde or they live and reign with Christ 1,000 years makoina amu hinge aduga Krista ga loyana sahi lising ma pale masida hai ribje magi vision da prabhu ki damak thawai thakiba missing sakhi pibagi damak thawai thakiba missing adugo sadu bukuramda magi muti kuramda sa kuramba muti kuramba habsidi karamba matamdano koina national sunday law pass toroba matamdane masigi matangda mi camrum
ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯃꯃꯥꯡꯗ ꯊꯋꯥꯏ ꯊꯥꯗꯨꯅ ꯁꯤꯈ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯁꯤꯈꯤꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯑꯃꯨꯛ ꯍꯤꯡꯒꯅꯤ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯍꯤꯡꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯆꯍꯤ 1,000 पानगनी है सिगिबा मिसिंग दो अमु हिंगनी है को अदु verse 5 तो को मसिना है 4 गा कोइना 5 से मने यंग बताए but अदुबु the rest of the dead अदुगा हाइदी सिदा हिंकले कनागु मखरा हिंकत करे हाइदी प्रभु द थाजरगा सिगिबा मिसिंग प्रभु की दमक थवाई थाकिबा मिसिंग शोग बॉक्सन दोपगी दमक सिगिबा मिसिंग अमी खरा हिंकत करेबा मखोय हिंकले अदु मखोय हिंकलबा मतुंगदा खरा हिंकतबा असीबा मिसिंग खरा हिंकतबा अम लैयेबा मदुनि verse 5 द but the rest of the dead aduga aremba asiba aremba sing ado haibani hinkataba asi siduna leiriba missing do live not again mokoi hingde until the 1,000 year were finished sahi lising ama se loidribo mokoi hingde masina takpadi sahi lising ama gi manungda aikoina ahanba sahi lising ama gi manungda mokoi je asigi loiraba matungda mokoi amo hinkatkane habne haidi ahanba hinkatpada yaudaba singdo sida hai verse that this is the first resurrection masi ahanba hinkatpani habne haibdi prabhu da thawai thakiba missing ado prabhu gi damu sakhi phikiba sikiba missing ado mokoi amo hingani mokoi krista ga loina sahi lising ama pambigani habne hingaga krista ga loina sahi lising ama pangani aduga aduguma missing ado adu hinkat mokoi gi marakta hinkatpada yaudaba missing le mahuriba asiba singdo mokoi sahi lising ama ngai hineba tugi matungda mokoi je hinkatkani habne verse 6 ta akhon sai pagare paragum si aduna ahamba hingatpada saruk yarba missing ado mokoi yai phabani hai aduna ikhona masidege khanga isinawsing millennium habse karamba matamda hobage haibada bible na mayek sangna hairabni ko isinawsing masi prabhu yesu christa laktingeda prithvi da shanti uida sahi lising mapane haide masi millennium gi maramda di revelation 20 khakta na panbani masin habigi matung nadi christa da thajaba missing habni Krista ki damak thawai kha kiba missing prabhu da thajaraga sigiba missing do hingatkani habni makoi hingkalaga sahi lising ama pangani habni ade haidi ahanba resurrection habni ahanba resurrection je masida masi hek thokpa matamda millennium ase horeba millennium hobagi ikona ahanba thodo event hairagadi prabhu jisu krista ngonda thajaraga sigiba missing sargada sakadaba missing hinkatpa je masibuneba masina millennium hobuneba masi ekoina kawgumsi aduna ahanba hinkatpaje karamba matamda ahanba hinkatpaje thokani habje ekoi miyengcheba millennium je karamba matamda hogani first resurrection ahanba hinkatpada haibdi dharma chenba missing hinkatpa haidi prang kubang dama mokoi hinkatpado maduda mokoi yaugani habneba adudi ahanba resurrection je hek thokpa matamda millennium hore adudi ahanba resurrection je karamba matamda thoi haibadu aikoi bible de yengmane se masi bible nam action api first Thessalonians 4 gi 15 16 ko masi da hai aina na khoibu for this we say unto you by the word of God ichogi wahina ngangmani that we which are alive and remain unto the coming of the Lord shall not prevent them which are asleep haine prabhu na lakpa matamda aikoi pithibda hingduna haidi lengdana hingduna lairiba aikoi je aikoina hana tungkraba sikraba mokoi adubu aikoina kanthopa ngamoiba koiko for maram the Lord himself shall descend from heaven with a shout prabhu masamana sragadagi hoba khonjel amak loinana lakani with the voice of archangel adun sagadun makoki khonjeng loinana and that with the trump of God ishogi peresinga makhonga loinana and the dead in Christ shall rise first Christa da sikiba missing ado hana hinkatkani habni masini first resurrection habse aduna ahanba hinkatpasi karamba matamda thokani prabhuna ani shuba lakpa matamda prabhuna ani shuba lakpa matamda mahaki trumpet khomba matamda mongphamda tumduna leiba sarga sakadaba arang khumam phangmda matik charaba missing book of life tam hingbagi ming isankraba missing ado makoi hinkatkani habneba aduga prithibida hingduna leiba missing adusu makoijo hinkatkani aduga makoi punna saminakani habneba masida harise ko masida first resurrection ni ani shubal prabhuna ani shubal akpa matamda first resurrection leire aikoi amu yengminase aikoina millennium sahi lising ama
hꯧꯕꯒꯤ event-sing ꯑꯩꯈꯣꯏ ꯈꯔ ꯑꯃꯨꯛ ꯁꯝꯂꯞꯅ ꯌꯦꯡꯁꯦ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯀꯔꯝꯕ ꯃꯇꯝꯗ ꯍꯧꯒꯅꯤ ꯄ꯭ꯔꯚꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯈꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯁꯦ Revelation 16ꯒꯤ 18:21 ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯥꯁ 7 plague-ꯀꯤ 7 plague-ꯇꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯕꯅꯤ 7 plague ꯍꯦꯛ ꯆꯠꯂꯣꯏꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ millennium ꯍꯧꯔꯦ ꯍꯥꯏꯕꯁꯦ ꯀꯩꯅ ꯇꯥꯛꯀꯅꯤ ꯍꯥꯏ verse 18ꯗ ꯃꯁꯤꯗ there were voices and thunders and lightning ꯑꯗꯨꯒ ꯌꯥꯝꯅ ꯑꯆꯧꯕ ꯖ꯭ꯋꯥꯔ ꯍꯥꯕ ꯑꯃ ꯊꯣꯛꯏ ꯍꯥꯏꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩ ꯃꯤ ꯍꯦꯛ ꯇꯥꯕꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯨꯛꯊꯣꯛ ꯊꯣꯛꯈꯤꯗ꯭ꯔꯕ ꯑꯆꯧꯕ ꯖ꯭ꯋꯥꯔ ꯍꯥꯕ ꯑꯃ ꯊꯣꯛꯏ ꯍꯥꯏꯕꯅꯤ ꯃꯁꯤꯀꯣ ꯃꯁꯤ ꯍꯧꯖꯤꯛ ꯐꯨꯜꯐꯤꯜ ꯑꯣꯏꯗ꯭ꯔꯕꯅꯤ ꯄ꯭ꯔꯚꯨꯅ ꯍꯦꯛ 7 plagues-ꯀꯤ ꯍꯩꯗꯕ ꯄ꯭ꯔꯚꯨꯅ ꯍꯦꯛ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯁꯤ earthquake ꯊꯣꯛꯀꯅꯦꯕ ꯑꯗꯨꯒ ꯁꯤꯗ verse 21ꯗ ꯑꯗꯨꯒ ꯑꯆꯧꯕ ꯂꯦꯟ ꯁꯔꯒꯗꯒꯤ ꯍꯩꯊꯔꯝꯃꯤ ꯍꯥꯏ ꯃꯁꯤ ꯇꯦꯂꯦꯟ ꯑꯃꯃꯨꯛ ꯆꯥꯎꯋꯦ ꯍꯥꯏ ꯇꯦꯂꯦꯟ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯄ ꯃꯇꯝꯗ ꯀꯦꯖꯤ 33ꯃꯨꯛꯀꯤ ꯆꯥꯡꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯁꯨꯃꯛ ꯆꯥꯎꯕ ꯂꯦꯟꯁꯤꯡ ꯇꯥꯔꯛꯏ ꯃꯁꯤꯅ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯩꯊꯩ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯤꯡꯅꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯣꯏꯔꯝꯃꯦ ꯐꯨꯔꯥ ꯗꯂꯥꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯦꯖꯤ 33ꯃꯨꯛꯅ ꯌꯩꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯟꯕꯤꯌꯨ ꯑꯗꯨꯅꯤ ꯃꯁꯤꯃ ꯂꯩꯔꯦ ꯃꯁꯤ ꯂꯩꯔꯦ millennium ꯍꯦꯛ ꯍꯧꯗ꯭ꯔꯤꯉꯩ ꯄ꯭ꯔꯚꯨꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯣꯛꯀꯗꯕꯁꯦ ꯑꯀꯟꯕ ꯖ꯭ꯋꯥꯔ ꯍꯥꯕ ꯑꯃꯁꯨꯡ ꯂꯦꯟꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯂꯥ ꯗꯔꯥꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯊꯨꯒꯥꯏꯒꯅꯦꯕ ꯑꯗꯨꯒꯤ ꯃꯊꯪꯗ Revelation 1:7ꯗ ꯍꯥꯏ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯂꯩꯆꯤꯟꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯃꯤꯠ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯎꯒꯅꯤ ꯍꯥꯏ ꯃꯍꯥꯛꯄꯨ ꯇꯥꯟꯅ ꯊꯤꯟꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯖꯥꯠ ꯈꯨꯗꯤꯡꯅ ꯃꯥꯒꯤꯗꯃꯛ ꯃꯈꯣꯏꯅ ꯇꯦꯡꯊꯥꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯂꯩꯔꯦ ꯑꯗꯨꯒ 1 Thessalonians 4:15-16ꯗꯁꯨ ꯍꯥꯏꯈ꯭ರೆ ꯄ꯭ꯔꯚꯨꯅ ꯂꯥꯛꯄ ꯑꯗꯨꯒꯤ ꯃꯔꯝꯗꯀꯣ ꯃꯁꯤꯅꯤ ꯑꯗꯨꯒ ꯄ꯭ꯔꯚꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯤꯡꯀꯠꯂꯦ ꯃꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯍꯤꯡꯀꯠꯈꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯀꯅꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦꯕ ꯍꯥꯏꯔꯤꯕꯁꯤ ꯍꯤꯡꯀꯠꯈꯤꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯔꯝꯕꯗꯒꯤ ꯍꯤꯡꯀꯠꯄ ꯑꯗꯨꯒ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ 1 Corinthians 15ꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦꯕ 15:51ꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩ ꯄꯥꯖꯔꯛꯀꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯁꯨꯝꯅ ꯍꯥꯏꯀꯣ ꯁꯤꯗ ꯍꯥꯏꯀꯣ 51ꯗ ꯑꯩꯅ ꯅꯈꯣꯏꯗ ꯑꯉꯛꯄ ꯑꯃ ꯎꯠꯀꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯨꯝꯃꯣꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯦꯟꯖ ꯇꯧꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯆꯦꯟꯖ ꯇꯧꯒꯅꯤ in a moment in the twinkling of an eye ꯃꯤꯠꯅ ꯈꯞꯄꯗ at the last trump for the trump shall sound and the dead shall be raised incorruptible aduna asiba mishing ado motpa naidana haibdi siba naidana hingkatkani we shall be changed aikoi je hong dokani hamne aikoi hakchang je for this corruptible must put on incorruption aikoi gi siba naiba hakchang ase siba naidaba hapagani haidi motpa naiba aikoi gi hakchang pathapumda naiba hakchang je pathapumda daba hapkani this mortal must put on immortality siba naiba hakchang gina siba naidaba hakchang oigani habni masini sinausa aduna verse 54 jai masini ko aduna ꯑꯩꯈꯣꯏꯅ ꯂꯣꯝꯕ ꯅꯥꯏꯗꯕ immortality ꯁꯤꯕ ꯅꯥꯏꯗꯕꯁꯦ ꯑꯩꯈꯣꯏꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯗ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯏꯒ ꯑꯩꯈꯣꯏꯅ ꯁꯥꯗꯣꯡꯁꯤꯒꯅ ꯑꯩꯈꯣꯏꯅ ꯁꯔꯒꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯣꯜ ꯃꯁꯥꯃꯛꯅ ꯍꯥꯏꯕꯅꯤ ꯃꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯃ ꯊꯣꯛꯀꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯔꯤ ꯊꯣꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯟꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯍꯤꯡꯀꯠꯂꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯦ ꯄꯨꯟꯅ ꯑꯇꯤꯌꯥꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯒ ꯎꯅꯒꯅꯤ ꯍꯥꯏꯕꯅꯤ ꯎꯅꯒꯅꯤ ꯑꯗꯨꯕꯨ ꯎꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯀꯩ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ Isaiah 11:4ꯗ ꯌꯦꯡꯁꯦꯕ ꯃꯍꯥꯛꯅ ꯍꯥꯏ he shall smite the earth with the rod of his mouth ꯃꯍꯥꯛꯀꯤ ꯃꯆꯤꯟꯒꯤ ꯆꯩꯅ ꯃꯈꯣꯏꯕꯨ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯌꯩꯒꯅꯤ with the breath of his lips shall he slay the wicked ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯁꯣꯔꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ Revelation 19ꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯌꯥꯝꯅ ꯅꯩꯅꯔꯒꯨꯝꯁꯤ ꯑꯗꯨꯒ 2 Thessalonians 1:8ꯗꯁꯨ ꯍꯥꯏ and flaming fire taking vengeance on them that know no God ꯏꯁꯣꯔꯕꯨ ꯈꯪꯗꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯃꯩꯅ ꯂꯃꯟ ꯈꯨꯝꯒꯅꯤ that obey not the gospel of Lord Jesus Christ Prabhu Jesus who shall be punished with everlasting descended from the presence of the Lord and from the
glory of his power mahaki sakti aduna prabhu na ni subala pada mahaki mangana fattaba makai ase loina sakte kane aduga magi sindagi tholokpa wahina su sorna samkoibu hatkini hamne aduga second Peter 3 gi 10 da ju adugumba isogi numina do numidang da huramba lakpa gumne oigini karamba mi da thausa da ba mi thorang thu da ba mi singda maduda atya ase ahobo khonjen amako loina na mangani masida lairiba koina macha makhaije loina mahi sodokani hamne prithvi je madugi manung da lairiba makhaije oigini hamne masina prithvi da oigida ba mi singni aduda mathang da mu yengse first Thessalonians 4 is 16 17 gi mateng na mo khone hai 16 dai khone pakre prabhu na masamung na kumakani habne adu krista thada bi mission hingani 17 bazage then hingapam tana kane then we are alive and remain akhoi je prabhu na ni shub la kuma tana hingduna leiba mission ase mase shall be caught up together with them that in the clouds hadi prabhu da thada tana sikiba mission hinkalani aduga akhoi hingduna leiba akhoi je punna atyada prabhu bu unana ba akhoi je atyada pukhalane ba so shall we be ever be with the Lord asmai tuna akhoi ishogolo ina matam khuding da leigine ba akhona aroi ba samdab da akhone yengsi millennium loiba matam da sahi lising ama se haubo matam da kari kari event thokani akhona huji pakhraba adudagi akhona khare yengba yaiko aduga akhona masi matung da akhona saitan asibusu akhona yengsi saitan de revelation 20 ki 1 to 3 di matuna saitan bu sahi lising ama phadu na thamgane ba akhona masi paragum se isnaw sang aina pakhamni handana pararoi haidi saitan je sahi lising ama bottomless space makha naida ba kom aduda maja pharaga thamgani habne masini aduna millennium loiba matanda kari event sing thoi habdo akhona huji pakhaba ji samdana yengsiko number 1 da akhona yamna prithvi bu mang tan gadaba juar haba amusung len ko len asi thoni revelation 16 gi 18 to 21 da yengo mathangda ani prabhu jisu krishna ma ki missing sensing asibu long ngai gi da mahala ani Matthew 24 gi 30 31 koina sai pagre maduda su akhona yengbiro ko koina masima pating sai du padasu prabhu na laktu je ma ki missing bulong ngai ni an de si ahum subada aduna ishona kanbi kedaba sigiba missing ado hingat kaneba koina ahingba punsi oigini hadi first resurrection da yawguni makhoi da kaidaguni ishona lomba naida baksang pigineba aikoi siba nai baksang se lomba naida ba siba naida baksang adumaina pitho ani and first Corinthians texting jide na khoi yengo ko ai screen da yengbiro ai hajara roge aduga kanbi khraba makhoi sing ase prabhu jisu krista gumna mana baksang oigini ko koina 1 John 3 2 Philippians 3 gi 2021 da aduga mathangda dharma chenba khuding ma ase atyada pukhatkani ham haidi hinduna leiba sikhraba dharma chenba khuding ma se First Thessalonians 4 gi 17 gi matungna adugi mathangda fattaba mission ase prabhu jisu krista gi chindagi tholokpa mai gi sorna makhoi bu hatkini mai ki mangan ma ki sorna makhoi bu hatkini Isaiah 11:4 aduga sengdaba khoi isona kanbira roidaba sikhraba mission ado makhoi je mongphamda dum leigini makhoi chahi lising ama yaudri phabu makhoi adum hinkal aroiba makhoi je adum hinkatana no mongphamda leigini chahi lising ama aduga prabhu na dharma chemba mission ado sargada puragani aroibada saitan bu chahi lising ama mahna phaduna thamagani hamne masina millennium hobada thokadaba thodoksingi adui dare khoina mu yengsigo saitan bu phabigi maramda khoina hoji pakre bottomless pit haise aduna makha naidaba kom haise karino haise khoina yengsi bottomless pit haise Greek da abusos habni ko magi meaning na abyss habni wasi Genesis 1 gi 2 da without form and void habdu ko meaning manai haidi mong marin naidaba hengo chaotic condition oiba haidi yamna miju tadaba karishu leitaba marubhumi gum lamhangumba adugum sing asibune Genesis 1 to the prithvi se ahamda mong marin nairamde amambana magi laimai de ko pik thalame habni madugi mi tadaba upalopan haudaba aduga amambana pik thanba isinga kangphangana leiba
ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯅ bottomless pit ꯍꯥꯏꯅ ꯃꯥꯒꯤ ꯃꯤꯅꯤꯡ ꯍꯥꯏꯔꯤ Jeremiah 4:23, 25, 28 ꯗ ꯌꯦꯡꯉꯨ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯁꯤ ꯃꯑꯣꯡ ꯃꯔꯤꯟ ꯅꯥꯏꯔꯝꯗꯦ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ ꯍꯥꯏꯕꯅꯤ ꯃꯁꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯅ ꯑꯅꯤꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨ ꯃꯈꯣꯏꯗ ꯃꯉꯥꯜꯁꯨ ꯂꯩꯔꯝꯗꯦ ꯃꯤ ꯑꯃꯇ ꯂꯩꯔꯝꯗꯦ ꯁꯔꯒꯒꯤ ꯎꯆꯦꯛꯁꯤꯡꯁꯨ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄꯗ ꯂꯣꯏ ꯁꯤꯈ꯭ꯔꯝꯃꯤ ꯍꯥꯏꯕꯅꯦꯕ ꯃꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ bottomless pit ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯏꯠꯁ desolate waste chaotic dark uninhabited conditionꯅꯦꯕ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯃꯩꯅ ꯆꯥꯛꯊꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯃꯝꯕ ꯑꯗ ꯄꯨꯔꯥ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯃꯔꯚꯨꯃꯤꯒꯨꯝꯅ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨꯅꯦꯕ ꯑꯩꯈꯣꯏꯅ bottomless pits ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯅꯤꯀꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯀꯥꯎꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯔꯣꯏꯕꯗ ꯆꯪꯁꯤꯜꯂꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ Millenium manungda kari thokni chahi lising amagi manung asida kari thokni hami sinausa aikoina ujin aina khriba asida khange Millenium haibase prabhuna laktingi mamana thok kani haina bible ide Millenium hawse chahi lising amase prabhuna lakpa matamda haibdi ahanba prabhuda thajaduna sikiba misina hingatpa matamdo maduda Millenium hawi habni aduna aikoina mina kanaung parsasina hana talasu Prabhu lakthangida pithibida chahi lising ama ingna chingna pangini aikoina chaningba thangba tawningba tawrasu kaisu kaide matam pibigini haibse masi aranbani hojik aikoina thabang tawgudamne masida aikoina amu yengse Millenium manungda kari thokani haibda aikoina ngasai Prabhuna lakpa matanda prithibija mahi langangani habni atya asibawa for 7 ase masibu loina mangan kani habni aduna prithibija Jeremiah 4:23 aikoina ngasai pakre prithibija mong mari naidan lerame aduna they had no light manga leramde chingjausing uki adubu mkhojini ami chingching mafam ching macha ching mafam hongkhirami haiko prithibija mi knasu leite aduna ucheksing koi pai pairami ha tasengbai du ucheksu leiraroi banani prabhuna ni sublak matan loi chak thekhragane ba masi mi ta deba mafam haibni nakhona mu makha tanena pagidi Isaiah 24 gi 1 to nakhona 6 paba matam du chamana na haiko masida yengu ishona prithibije ihang hangale masi lamhang ohelle mathang makha onthoe masida leiriba misingdo sakhaire hamni pura hariba prithibি ase loina ihang hangangani hamni mokhoje loina spoil ohangani hamni ishona ngangibni marandi prithibি na tengthare mokhoina khudaba naire wall ase mokhoina mapang yaudre adu haibni sina ai yam pararoi marandi matam leitabana maram oidini chang sanam karigidamo prithibije empty oidino have the verse for the maramde prithibije masida leiba misina molamde maramde mokhoina ishogi yathangsing thugai mokhoina ishogi ordinance ko asigumba singge kabena se mokhoina thugai bagini haina hai ai verse 6 paroi aduna prithibije mang taktuna leiba ekoina mi khundadan leiriba desolate oina ko ase Millenium manungde prithibije leigneba hairiba prithibি asida Saitan amasung magi angel sing ase masida confine tawduna thamganeba aduna ngasai bottomless pit akoina haibdu kaigino adi masi matamdadi kanasu mi leiroi amata sigi mami sing katare hingdana leiba mi sing aduju amata leiroi prithibije imamamani mangalsa kaisu leiroi muna ut khaktana prithibigi leimai de leiragani masi adu matamda Saitan amasung maki sagadu sing do mas prithibidagi handokpa yararoiba masi manungda khak leirani mokhoi tawbum karisu leiroi mi thamngai mi su leiroi adugi matam adubuneba aikoina ngasai bottomless pit khunda laitaba yadaba aduneba maramde Saitan bo adugum famda thammi haibdo haidi chena pungadaba nate chen haibisisu aikoina Saitan bu punba ngamgadaba che leite masi aikoina kaujiko masini aduga hairiba masima leire aduga Saitan amusu magi phattaba singge prithibি asida confine tawra thangani mathangda verse 20 gi 4 gi matungna aina singhasan sing ukhi maduda mokhoina phamba urami judgment do mokhoida sinarami haisida aduna Millenium manungda kaidawani bichar sathaganeba kanagidama phattaba mising norokta chakhadaba mising do madugi bichar sathagane hojik sargada sathariba bicharna sargada chakhadaba ahingba mising book of life ta ming isanba mising adugi while mokhoigi pap sengdokpa madugi thabuk sathariba maduga Millenium manungdadi norokta chakhadaba mising aduna mokhoina phangadaba dandi do adugi manamda
ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯆꯠꯊꯒꯅꯦꯕ ꯑꯗꯨꯒ ꯐꯥꯔꯁ ꯀꯣꯔꯤꯟꯊꯤꯌꯟꯁꯀꯤ 2:3ꯗ ꯁ꯭ꯋꯥꯏ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯤꯡꯅ ꯗ ꯁꯟ ꯁꯦꯜ ꯖꯁ ꯗ ꯋꯥꯔꯜ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯤꯡꯅ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯋꯥꯏꯅꯒꯅꯤ and if the world shall be judged by you ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯪꯅ ꯋꯥꯏꯅꯒꯗꯕ ꯑꯣꯏꯔꯗꯤ are ye unworthy to judge the smallest matter ꯑꯄꯤꯛꯄ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯋꯥꯏꯍꯟꯕ ꯉꯝꯗꯕ꯭ꯔꯥ ꯚꯔꯁꯁꯤꯗ know ye not that we shall judge and judge ꯐꯠꯇꯕ ꯁꯔꯒꯗꯨꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯋꯥꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯈꯪꯗꯕ꯭ꯔꯥ ꯁꯔꯒꯗꯨꯁꯤꯡ ꯐꯥꯎꯕ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯤꯅ ꯋꯥꯏꯍꯟꯒꯅꯤ ꯍꯥꯏꯕꯅꯤ how much more things that pertain to this life ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯂꯦꯅꯤꯌꯝ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯁꯝꯂꯞꯅ ꯑꯗꯨ ꯃꯤꯂꯦꯅꯤꯌꯝ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯍꯥꯏꯔꯤꯕ ꯃꯤꯂꯦꯅꯤꯌꯝ ꯃꯅꯨꯡꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯩꯈꯣꯏꯅ ꯖ꯭ꯋꯥꯔ ꯍꯥꯕ ꯑꯗꯨꯒ ꯍꯦꯜꯁꯇꯣꯔꯝꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯌꯥꯝꯅ ꯑꯀꯥꯏ ꯑꯇꯣꯏ ꯐꯤꯕꯝꯗ ꯂꯩꯔꯒꯅꯤ Revelation 16:18-21 ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯇꯣꯇꯜ ꯕ꯭ꯂꯦꯛ ꯑꯥꯎꯠ ꯀꯣ ꯑꯗꯨꯒ ꯏꯃꯝꯃꯝꯕ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯕꯣꯇꯝꯂꯦꯁ ꯄꯤꯁꯀꯤ ꯃꯑꯣꯡꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯃꯤ ꯀꯅꯥꯁꯨ ꯇꯥꯔꯔꯣꯏ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯑꯗꯨꯒ ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯔꯒꯗꯨꯁꯤꯡꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯅꯝꯐꯨꯗ ꯃꯈꯣꯏ ꯂꯩꯍꯜꯂꯦ ꯑꯇꯣꯞꯄꯗ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯍꯟꯗ꯭ꯔꯦ ꯃꯁꯤꯃ ꯂꯩꯔꯦ ꯃꯊꯪꯗ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯤꯡꯅ ꯋꯥꯏꯍꯟꯕꯒꯤ ꯊꯕꯛꯇ ꯁꯔꯒꯗ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯆꯠꯊꯩꯑꯕ ꯑꯗꯨꯒꯤ ꯃꯊꯪꯗ ꯐꯠꯇꯕ ꯃꯤ ꯃꯈꯩ ꯑꯗꯣ ꯃꯈꯣꯏ ꯑꯗꯨꯝ ꯁꯤꯔꯒ ꯂꯩꯕ the wicked are all dead ꯐꯠꯇꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯁꯤꯈ꯭ꯔꯦꯕ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯃꯉꯥꯜꯅ ꯃꯈꯣꯏꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯤꯂꯦꯅꯤꯌꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯍꯤ 1000 ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯡꯉꯒ ꯁꯤꯗꯨꯅ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯅ ꯋꯥꯏꯍꯟꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕ ꯏꯁꯣꯔꯅꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯅꯦ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯌꯦꯡ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯊꯪꯒꯤ ꯄꯥꯔꯠꯇ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯕꯗ ꯅꯩꯅꯔꯁꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯩꯅ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯃꯁꯤ ꯕꯣꯔ ꯄꯤꯕ ꯇꯥꯔꯗꯤ ꯑꯇꯣꯞꯄꯗꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯤꯂꯦꯅꯤꯌꯝꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯔ ꯅꯩꯅꯖꯕ ꯐꯪꯕ ꯁꯤꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯍꯩꯉꯥ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ